ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯂꯥꯏꯕꯛ ꯏꯔꯩ ꯂꯩꯇꯕ ꯃꯇꯝꯅꯤ. ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛꯁꯤꯡꯁꯨ ꯃꯉꯝ ꯁꯥꯟꯗꯕ, ꯆꯦꯂꯦꯟꯖ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯂꯩꯇꯕ, ꯁꯥꯎꯅꯤꯡꯍꯟꯕ ꯑꯁꯤꯅꯆꯤꯡꯕ ꯑꯣꯏꯒꯜꯂꯤ. ꯑꯁꯥꯎꯕ ꯑꯃꯗꯤ ꯐꯤꯡꯕꯒꯤ ꯆꯟꯅꯐꯝ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯕꯛ ꯐꯕ ꯈꯖꯤꯛ ꯋꯥꯠꯂꯕꯁꯨ ꯂꯩꯐꯝ ꯃꯤꯡꯆꯠ ꯇꯥꯟꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ, ꯂꯣꯏꯅꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯃꯁꯨꯡ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯉꯥꯡꯊꯣꯛꯄꯗ ꯄꯛꯆꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯕ꯭ꯔꯤꯁ ꯔꯥꯁꯤ. ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯇꯧꯒꯦ ꯈꯜꯂꯨꯕ ꯊꯕꯛꯁꯤꯡ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ. ꯃꯥꯏ ꯄꯥꯛꯀꯅꯤ. ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ, ꯀꯦ ꯃꯧꯅꯤꯡꯕ ꯐꯥꯎꯒꯅꯤ. ꯀꯥꯟꯅꯕꯇ ꯑꯣꯏꯒꯅꯤ. ꯆꯤꯟ ꯁꯣꯏꯔꯒ ꯁꯦꯟꯅ ꯃꯦꯟꯕ ꯑꯃꯗꯤ ꯑꯈꯪꯕ ꯁꯥꯔꯨꯔꯒ ꯄꯪꯁꯤꯟꯕ ꯅꯨꯃꯤꯠꯅꯤ. ꯊꯤꯕ ꯍꯨꯝꯕ ꯀꯟꯕ, ꯍꯣꯌꯥ ꯐꯕꯒꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕꯗꯤ ꯐꯪꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯑꯃꯗꯤ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯂꯩ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯊꯕꯛ ꯊꯧꯔꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯑꯌꯦꯛ ꯑꯄꯟ ꯃꯌꯥꯝꯅ ꯈꯣꯏꯁꯥꯎꯍꯟꯕꯒ, ꯃꯤꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ, ꯂꯟ ꯃꯌꯦꯡ ꯇꯥꯕ ꯑꯣꯏ. ꯂꯧꯁꯤꯡꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯀꯥꯎꯒꯅꯨ. ꯂꯝꯆꯠ ꯀꯥꯕ ꯂꯣꯏꯅꯔꯕꯗꯤ ꯂꯥꯏ ꯒꯨꯔꯨꯅ ꯇꯥꯛꯊꯤꯒꯅꯤ. ꯃꯤꯌꯥꯝꯅꯗꯤ ꯆꯥꯜꯂꯤ, ꯄꯥꯡꯅꯤꯡꯕ ꯊꯕꯛ ꯄꯥꯡꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯔꯤꯀꯣ. ꯃꯊꯪꯗ ꯀꯔꯀ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯔꯀ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ. ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ. ꯀꯦ ꯃꯧꯕ ꯐꯪꯒꯅꯤ. ꯑꯍꯥꯎꯕ ꯆꯥꯒꯅꯤ. ꯉꯛ ꯀꯜꯂꯕ, ꯅꯥꯏꯇꯣꯝ ꯋꯥ ꯇꯨꯝꯂꯕ, ꯆꯥꯗꯤꯡ ꯍꯦꯟꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯅꯕꯒꯤ ꯅꯨꯡꯉꯥꯏꯔꯣꯏ. ꯄꯥꯝꯂꯕꯗꯤ ꯃꯤꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯒꯅꯤ. ꯂꯟꯁꯨ ꯆꯪꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯑꯃꯗꯤ ꯂꯨꯄꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯅꯤꯡꯍꯟꯅꯒꯅꯨ, ꯇꯟꯊꯒꯅꯨ, ꯏꯊꯧꯗꯒꯤ ꯅꯥꯊꯩꯒꯅꯨ. ꯑꯅꯧ ꯑꯅꯧꯕ ꯄꯥꯡꯒꯅꯨ. ꯑꯈꯥꯡ ꯀꯟꯕ, ꯂꯦꯞꯇꯅ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯋꯥꯕ ꯀꯣꯛꯅꯕ ꯄꯥꯝꯕꯩꯅꯤ. ꯃꯤꯅ ꯅꯤꯡꯕꯅ ꯑꯃ, ꯂꯥꯏꯅ ꯇꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ. ꯌꯦꯠꯅꯔꯨꯅꯨ ꯑꯃꯗꯤ ꯑꯁꯥ ꯆꯥꯎꯔꯨꯅꯨ. ꯄꯣꯔꯝ ꯁꯤꯟꯗꯣꯛꯂꯒ ꯊꯧ ꯄꯥꯡꯕꯗꯤ ꯃꯥꯏ ꯄꯥꯛꯆꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯉꯥꯡꯕꯗꯤ ꯄꯛꯆꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯀꯣ. ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤꯁꯨ ꯑꯐꯕ ꯗꯥꯎ ꯅꯤꯡꯊꯤꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤ. ꯇꯧꯔꯨꯕꯗ ꯀꯥꯟꯅꯕꯇ ꯑꯣꯏꯕ, ꯂꯟ ꯊꯨꯝꯐꯪꯕ, ꯃꯤꯅ ꯆꯥꯟꯕ, ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕ ꯄꯤꯔꯤ. ꯂꯥꯏꯕꯛ ꯐꯒꯅꯤ. ꯂꯧꯁꯤꯡ ꯊꯣꯛꯀꯅꯤ. ꯋꯥꯈꯜ ꯇꯥꯅꯗꯕ ꯐꯔꯅꯤ. ꯅꯛꯅꯕꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ. ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯖꯒꯅꯤ. ꯌꯦꯛꯅꯕꯅꯗꯤ ꯌꯦꯠꯂꯤ. ꯄꯛꯅꯕ ꯃꯆꯨꯅ ꯆꯣꯔꯐꯣꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ nꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯀꯣ. ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯃꯤꯒꯤ ꯊꯧꯖꯥꯜ ꯅꯤꯡꯊꯤꯅ ꯐꯪꯕ, ꯆꯪꯁꯤꯜꯂꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ, ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩꯅ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯅꯕꯒꯤ ꯑꯁꯥ ꯎꯖꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯤ. ꯋꯥꯈꯜ ꯊꯥꯗꯕꯅ ꯑꯔꯨꯕ ꯊꯕꯛ ꯄꯥꯡꯒꯅꯤ.
ngakchau theklabadi lai guruna waraugani miyam loinarabadi oija oithak yamna phangani aduga paknaba masuna lei masu aduga paknaba maikaina awang maikai paknai leisa pakhangi oina ningba mapa chagani thongni polam lei sini angangba mathangda Ngasigi Rasi ngasi July gi tarikh 13 ingyengi nini pamba sawonse numiki Ngasigi Rasi gi phone khangminarasi ithak thongba loinaba cheksilu makoina yengsili milam naram khangu maru mapang maraktasu nangbu nuksidaba yauri daw kaya leitrabasu loksing singlabadi kanagani pungning amadi wakan phathana leithou anowa thabak amata anam tana pange khanganu miyam imungi wa tabadi kanagani paknaba masuna kangcheng masu aduga paknaba maikaina awang natraga makha maikai pangnei leisa pakhangi asa chakkhinu thongni polam lainapu amadi kismis mathangda Dhanu Rasi ngasi July gi tarikh 13 ingyengi nini pamba sawonse numiki Dhanu Rasi gi phone khangminarasi hiram khudingda cheksina chapa haibase yamna maru oi maramdi daw kaya leitaba haibadi amma natraga amada hekta puthaba yaba numini khangdaba sana pangsinnagadaba numini yeknabana pangalli hanthana khallunu walingna ngangwa tamu choptanaba yetnabana naran mangjagani paknaba masuna hangkapa masu paknai aduga paknaba maikaina mamang maikai paknai leisa pakhangi oina mari phai thongni polam lei asangba amadi kismis mathangda Makar Rasi ngasi July gi tarikh 13 ingyengi nini pamba sawonje numiki Makar Rasi gi phone khangminarasi lanthum pochai phangbata natana mingchasu hingatgani nupa nupi motinana loinagani thoidona nungaiba phangba numit oigani miyanga mari phaba walabasu imung manungi apambada thau panglabadi mangloi hurambadi tathi mitop thajaganu wa ngangthokanu paknaba masuna hangkapa masu pangnai aduga paknaba maikaina makha maikai pangnai leisa pakhangi oina nuksiba phangjabagi penjai thongni polam leihigo mathangda Kumbha Rasi ngasi ingengi nini pamba sawonse numi July gi tarikh 13 Kumbha Rasi gi phone khangminarasi isagi gyan loksingna yengnaba bulaksin duna thamba ngamba mai pakpa oigani karaba tawba oirabasu ningthina kanaba phangadaba numini wakhan nungaina punsi lengani miyanga mari phaba wali loksing khara soli aruba wareb lawganu amaromda laiba phabasu lei yegnaba laksingani paknaba masuna higok masu aduga paknaba maikaina maning maikai pangnai leisa pakhangi oina ningjaba thungani thongni polam lei sini angangba mathangda Meena Rasi ngasi July gi tarikh 13 ingyengi nini pamba sawonse numiki Rasi phone khangminarasi ngasisu daw kaya leitaba numit oiri pangthoningba amata mapung phanang phaba ngamdaba pungning wakhan wai sinba oi adubu waruranu afaba matamdi laglani thongna phabana thabak pangba amadi mafang kamba leigani imung manungasu pukchen tinagani mingchat lei poram sindopa ngamjagani paknaba masuna sangbanaba masu paknai aduga paknaba maikaina mamang maikai paknai leisa pakhangi oina laibak phaba watli thongni polamna lei angowa amadi sago ngasi July gi tarikh 13 sagonsen ingengi nini pamba numiki Rasi 12 gi afa phata paknaba masu paknaba maikai amadi thongni polam khanganjaba matang sida loisanjare matang sida tabiriba mayam punamaku amuka hana khurumjari